Kuki versus Naga amuk English ani kulumdoigi Megi tarik ahumdagi haurakiba Manipur gi irang asigi matangda haibadi haiba yamna haikre Prime Minister Modi nasu Home Minister Amit Shah nasu RSS ki Mohan Bagawan nasu haijai haibagi wadani amatanadi puksel tengna Manipur gi irang asigi matangda kok thadabagi mami udri ahoina dum hena haraubagi matau oina urakle Tasengna hairabada Manipurda thokliba sahi ahum mapung phakraba kanglukki irang asigi matangda Delhi amasung state government ki thangai sengba pukchel thengma matau kharadi matau taribani maramdi sahi ahum helaba kanglukki irang asi matau karamna haurakibano haibagi matangda maikay kayadagi tongan ba wafam seng magi haining ba mawongda hainaduna laklibani Asumna hainariba mayam asi leijarabaso thokliba irang asti kari maramdagi haurakibano haibagi matangda haudik fawa center amasung state ki oiba asetpa wafam amata fongdokpa tawdana leiribani center amasung state ki maikaydagi ngaiha ki oiba wafam sing maram ting thamladuna laklibani Maram asina asumna sahi ahum helaba kanglukki irang asi matau karamna oirakibano haibagi matangda center amasung state ki official tingi oiba mifam amana laptoppa amadi leibak miyamda khanganba mathau amadi tari haina khale maramdi Manipurda thokliba kanglukki irang asigi matangda Home Minister Amit Shah Finance Minister Nirmala Sitharaman External Affairs Minister Dr. S. Joysankar RSS ki Mohan Bagawan singba center gi Maru Oiba official sing na phongdokkiba wafam singa Manipurda palamba stelenga ki makok thongba lusingba singna phongdokkiba wafam singa karigumba manaba amadi manadaba wafam sing thorakkibada natana karigumba matangda contradictory oiba wafamsu yaunakibani pumnamag asi oirabasu haudik thokliba kanglukki irang asigi haurakfamgi matangda Home Minister Amit Shah amadi matamdugi Manipurgi Chief Minister N Birena matang kharada phongdokkiba wafamda Manipurda thokliba kanglukki irang asiga Meitei bo Indian Constitution gi makada ST lista chalhalu hairiba demand asiga mari lainai haiba wafam asisu amani hiramasi gi matangda English ani kulhumdoi Megi tarik 13 Home Minister Amit Shah na Manipurda thokliba kanglukki irang ase Meitei bo Indian Constitution gi makada ST lista chalhalu haina demand tawrakpaga mari lainana High Court of Manipur na Manipur government da center da thapam thokpa Ethnographic amasung socio-economic report thagadabani haina ruling pirakiba adugini haina phongdorakibani Masigi matung English ani kunga mangagi January ni panda the Minister Secretariat ki Darbar Hall da pangthokiba relief camp ta lairiba singi oina labor card paiba imung singi angang singna mahai masing tambada mateng oina ba special scheme gi makada senpam yenthokpagi thauram amada Manipurda haukiba sahi English ani kolhumdoi gi me thadagi haurakiba irang asida government na lankiba leite Meitei singna scheduled tribe demand tawbadagi haurakiba irang ni Kumza English ani kulhumdoi gi March 13 Manipur High Court ki Chief Justice MB Mulidharna na State lengakna center lengakta Meitei na ST lista chenbagi matangda recommendation ama thanaba order thoke haidi order asigi mayokta All Tribal Student Union Manipur na singi district kharada order adugi mayokta khongjang chathaki amade khongchat adudagi Churchandpurda pamdaba thodok sing tholaktuna Thangnana laiba mafam singda hingsagi thodok sing thokba haurakibani masigi matungda English ani kulhumdoi gi Megi tarik ahum gi irang asi oirakibani haina matamdugi Manipur gi Chief Minister N Birena phongdokibani haudik so aikoina hanna yengba yariba yamnamak Maru Oiba tangkak amadi English ani kulhumdoi gi Megi tarik ahumda All Tribal Student Union Manipur achumna siladuna chathiba Tribal Solidarity gi rally adugi karigi pandamno haibasini Haiba rally asi state lengakna center lengakta Meitei na ST lista chenbagi matangda recommendation thagadabani haina High Court of Manipur gi ruling adugi mayokta chatkiba rally ni haibasini court ki ruling asigi mayokta rally chalaga Meitei da onsilakriba ase karigino haiba wahang asi pause asinaso kalamasida wahang oina mamang thakta kayarak hanna thajakrabani High Court na tarakliba ruling asigi matangda All Tribal Student Union Manipur achumna yaningdaba kaya leirabasu madu court ki thongda chetlaga thengnaba yai aduga adugumna mayam adu suktaw tawdana singi lamsingda rally chatkibano aduga chatkiba rally adu nagana dominate tawba mafam singdana shanti oina loisinkragana Kuki singna dominate tawba mafam singdana hingsa yawrakribasti karigino haiba wahang asimadi
irang asina hek haurakpagi leirakpadu haujiksu leiribani. Nakal amaromda haujikna amuk Kuki amasung Nagagi marakta stingi mafam kaya amada amuk akanba mawongda irang thorakle. Ukhrul district gi Litan Maikaidagi haurakiba Naga amadi Kuki gi irang asi asum chauthораklibani. Chahi asigi May 12 gi ayukta Kangpokpi district gi Kotlen amadi Kotjim gi marakta masak khangdabasingna landarakpada Thadau Puruki Serlusingba ahum laikidabani. Thaudoga si thokraba matungda Naga amadi Kuki gi marakta chauna ungkhanaba phibam lakpadagi Maikayani gi marakta miyoi kaya phajinduna thamlakkibani. Asumna nakalanina phajinduna thamlubasing numit kharani leiraga miyoi khara thadokna khiloinana Nagagi nupa taruk amadi Kuki gi nupa taramari phajinduna leihaukibani. Asumna matam kuina phajinduna leinaruraba matungda Nagasingna phajinlamba Kuki taramari tekta kaidana thadokki adubu Kuki singna phajinkiba Naga taruk thadokkhidabani. Nagasingna phajinlamba Kuki taramari hek thadokkibaga pung 12 faringai sahi asigi June 10 da Naga taruk thawai yaudraba hakchangsing Kharambai Phai Khungi manak nakba mafamsingdagi fangkibani. Thaudo asigi matungda United Naga Council UNC Imphal Dimapur National Highway da economic blockade kaukibaga loinana tongan-tonganba demand-sing mari leinaba lengakta thamkibani. UNC na thangkiba demand-sing thabakta onthoraktri phawba blockade handokpa oithokloi haina UNC gi president na phongdokkibaga loinana Naga taru Kuki singna hatkibagi achumba wail fangdriba phawba thawai yaudraba hakchangsing claim tawroi haina phongdokkibasu leikrabani. Nakalamaromdana amuk Kuki Zo Council KJSigi Maikaidagi so Haujing Nagasing amasung Kuki singi marakta lairiba mugnaba phibam asida atai thaudosinga manaba center na pungning changba watli. Naga hostage sing hatkibadu aikhoisu kandem tawi adum oinamak asumba wail di chap manaba phangpham thoi amade Aikhoisu victim oiribani hainasu phongdokkibaga loinana Kangpokpida leiriba Kuki khunja sing Haujik Jana Thangnaba Hidak Langthak Thauna Singba Senapati Phauraga Pusilakpa adu Nagagi Lupsingna Thingkibadagi awatpa mayoknari Hingbagi hak asi phangandana leiri kun kharadadi Miyam chanaba leiba phawba phangdre Cheng bekhai kilogram yankai amada lupa lising ahunga chamanga petrol liter da lupa chaniga yankai piri haina paladuna miyam da tangai fadaba mathau taba polam sing phanganaba masung hakselgi khudong chaba phanganaba lengangna thabak sing laukhatpiyo haina so thamkibaga loinana karigumba yanarakrabadi counter blockade thorakpa yai haina so warning tawkibasu laikra hairi